अहानबद मरोइब पाउ चुराचानपुरगी खनपीखुलदा सेक्यूरिटी फोर्स का खुथोकनबदा यूनाइटेड कुकी नेशनल आर्मी UKNA गी कादर मरी सीरे हाइरी यूनियन MOS होम अफेयर्स बंदी संजय कुमार ना नोने डिस्ट्रिक्ट पाइखलिबा लेंगा की थबक थोरम सिंह येंसिनख्रे इम्फाल गुवाहाटी फ्लाइट की अतोंगमल यामलबदा लुपा लिसिंग तरेत तगी हेललरोय गुवाहाटी अमदी कोलकाता की फ्लाइट अममम हेगत हल्लगनी हाइरी अमदी सेकेंड मणिपुर टेरिटोरियल असेंबली की मेंबर ओइखिबी अरिबम बिमोला देवी ngasi ayuk leiktre खुरुमजरी ISTV पाउ मियंग ताबिरिबा सिंगु तराम नोकचरी हौजि पाउ सदोक पिजरी ngasi ayuk pung taruk rom taba matamda Churachandpur district की हेंगलेब सब डिवीजन की मनुंग चनबा खनपीखुलदा कुनमाथोई सुबा पेरा कमांडो अमसुंग असम राइफल्स के अपुनबा कांगबो अमगा सस्पेंशन ऑफ ऑपरेशन तौनदबा यूनाइटेड कुकी नेशनल आर्मी UKNA गा खुथोकनाबदा UKNA की कादर मरी सीरे हाइरी मिनिस्ट्री ऑफ डिफेंस की PRO दगी फंगबा पाउदा अककनबा पाउ अमा फंगबदगी मफम अदुदा ऑपरेशन चथाबदा सिक्योरिटी दा नोमई कापसिलकबदगी हंदुना खुथोकनखे मखाताना वफम मदुदा ऑपरेशन चथदुना थंगनबा एरिया सिंगदसु थीबो हुंबगी थबक चथखे ऑपरेशन असी हंदकता UKNA ना विलेज चिप अमा हाटखिबा खुंजा सिंगदा अकिय खंगपीदुना मफम अदुगी शांतिदा अकाइबा पीबदगी चथखिबदि हाइरी नुमित हुमनी की खोंगसत्ता मणिपुर लेरिबा यूनियन MOS होम अफेयर्स बंदी संजय कुमार नंगसे नोने डिस्ट्रिक्ट चतुना डिस्ट्रिक्ट अदुदा पाइखतलिबा चाखुत थौरांगी थबकसिंग येंसिनख्रे ngasi ayu pung tara khrai helakpada longmai common ground da bandi sanjay kumar helicopter thunglakhe mahaku mfam aduda deputy commissioner none sarat chandra aroju SP none namsadai peter na luchingba official singna taramna okay DC office complex da chatuna CSO luchingba sing entrepreneur sing amadi government official sing unaduna warisanakhe CSO luchingba singi maikaidagi nonebu miyangi pukning singsinpham oiba yaba district amagi thakta semgat pinaba taksinbaga loinana district asigi awat apa kayagi matangda memorandum amasu PK maki khongchada sigi manungda none district headquarter da sariba malengi khwaidagi wangba railway pier bridge yenglaba matungda nungthilgi pung ani makhairom tabada imphal gi damak helicopter da none thadokhe इम्फाल गुवाहाटी फ्लाइट की अतोंगमल यामलबदा लुपा लिसिंग तरेतगी हेललरोय गुवाहाटी अमदी कोलकाता की फ्लाइट अममम हेंगत हल्लगनी हाइना मिनिस्टर ऑफ एविएशन की सेक्रेटरी समीर कुमार सिन्हाना MLA सुसिंद्रो द थाजब पिरखरे हाइना दिल्ली द लेरिबा MLA सुसिंद्रो ना ISTV न्यूज़ दा फोंदोरकले ऐसेंगना कोई पुंग तरुक के दाइदा कोई मीटिंग से तौनी अदुबु मागा उन हानासु पर्सनली माजे खंगनै कोई असम की चीफ मिनिस्टर की होगी सेक्रेटरी टू CM जो ओरंबा अदुना हाना सो दुम तिनाबनी अदुमा से नारांग कोई न वाई साना कांदा अखोई हाना लेरंबा फ्लाइट तो अदुगी मथक्ता होजिक लेइबा फ्लाइट से पाइरिबा आइदी दिल्ली की हेंकलेइबा मसिंग हेंकलेजेस माइ हेंकपीबदी कैसु काइदे अदरवाइज हाना लेरमी फिल्म दुदगी कक्थरपसदा अखोई गुवाहाटी अमसुंग कोलकाता से मरुब फोन ने अदुना मसीदी कनो तौबिगनो ना कन्ना वाई सादेमा इमीडिएटली आइना CM इरे पुजे अदो इमीडिएटली मानसु फोन तौवे तौरगा मागी कलीग सिंदु मथंग मथंग फोन दा वाई साय दुगो डायरेक्टर खोगी DGCA की डायरेक्टर कनो जो वाई सारगा तमाइना तौरगा नसीसी आयु आइना हला मतुंग दा हाइता नसीसी आयु पुंग तरुक नते पुंग निपान तागदबा मिनिट अनि ओं वाले द तरेत निपान दाम दा इस फोन अम लाप मागी ओरमी अद मान रे होंद ना सीसी की डेवलपमेंट से गुवाहाटी की ना 7000 से उड़ान स्कीम नते को जिकी से मयाम से उड़ान स्कीम हाइबगा सिगी नॉर्मल जिगा थ्रा खेनबलेबा अद मोइजना जिकिसना नॉर्मल ने मैक्सिमम से मोइन टिकट की फेयर से मैक्सिमम से 7000 दगी हेन लौब यादबा ना
aduma aduga amuk flight anima Imphal Guwahati Imphal Kolkata gi flight anima ga hengalani adugi pau sina si ayuk ta ingonda haibirapani aduna adubaina dum lay masi akhoi gi pressure tawbase akhoi honorable governor su aina ngarang chachaba matamdo honorable governor su chi iratna layrambagi mai gi table da lay mana puthokna u halai ade honorable akhoi gi former CM na su hai tarek CM na su mana tweet ta ida to poge du tweet copy da su mai table da layram adumaina yam phajana mayam pressure adum angle khudima tagi tawbirang pasina su male ina chacharu da timing chana wa hai tare adumaina su ngarang nasi si nasi boki kano se soidana kano tawne do koina pami sidi hana gi flight schedule do adu flight layriba masing dugi matha hujuji Delhi gi masing henkal aidana direct flight mayam se masi smaina u henbi di hena phanina aina admaindi suggestion tawjaramani koi secretary oibiriba submission aje assam kadar ne ba adoga dum noticing yu ka khanba koi ne approach to wose approach to do bagi ni maram na Delhi gi di ta sena khanda approach to do noi pi bo ni da adaida approach to do bagi problem ne koi hojik se MLA katang oiraga laibani na under suspension gi hai tare admaina laibani na sum mayam je chatnarage di kano tawdaba do ai gi di tangai phadana chatte ya di masi mayam gi thaba oina na khalaga da ai di zum admaina sum hana su aviation gi line je khara dum thawai yaw maram ga na dum chatlaga approach tawbu de approach tawbu ba so hek oiram ba hai tare secretary do ado tanja chanar wa tare so na khoi gi je phagalakani da Second Manipur Territorial Assembly gi member oikibi Aribam Bimola Devi ngasi ayuk laikidre Magna laikidabada Manipur ex MLA Welfare Association na awaba phongdokpaga loinana imung manunggi awabada su saruk yari hari. Second Manipur Territorial Assembly from 19 March 1967, 15 October 1969 da member oikibi miyamgi distinguished public figure oikibi Aribam Bimola Devi na ngasi ayuk anganbada Laikidabada Manipur ex ML Welfare Association gi mifam ama Assembly Secretariat Chingmairong da pangtoktuna members singna minute ani tumina laiduna awaba phongdokre association asigi president Dr. Nimai Chan Luwangi Serol amana Aribam Bimola Devi nupi lucingbi ama oina miyamna singthana ba lucingbi ama oiduna Manipur gi social amasung political life da chauna kathoklamke ma ki punsi amasung thabak singna miyoi kaya amabu Lamjing lamke maki matau aduna hawalakliba mirolbu lamjing lamtak piba oihoragani hairi makna lekidaba asi state asigi oina nupi lucingbi ama mangjaba oihoragani maki kathokpaga loinana miyamgi damal honarongkiba sing aduna ningsing dunat lehoragani pangtokkiba mifam aduna leikidrabigi imung manungda mateng pangnaba ulpalising kuntra pibadasu ayaba piki lucingbi asina lekidabada lehoriba imung manungna nanghoriba awabadasu saruk yari haina su phongdokle Hata minut hongda laiba Imphal Municipal Corporation gi makhada kana leizadaba amadi masak maming khangdraba asiba singi poloifam oiriba mafam asigi changpham leitabana ngasi fawba Imphal Bazar Community Board tagi ayaba lauraba matung poloibagi thoram pangthokpana khudong chadaba kaya mayoknari hiramasta pawdam ama Housing Depse Informsi Hata minut hongi hekan thokpaga leiba dugumba Imphal Bazar Community Cremation Ground ni adu hariba jaga si sem ko Imphal municipality gi akumba ko gi poloifam leitaba sing aduga unclaimed dead body haibadi siaga leramba masamaming kana khangdraba singi poloifam ngasi phawba Imphal municipality gi thudagi poloi dun lakli adubu haijini wafam di suk sangna ko gi Imphal municipality na ko gi poloi dun lakli ba wafam sidi tuki mati yengbuda momurin tadaba hariba Imphal Bazar ko community cremation ground si phawraga hariba mafam si yamna mong tadaba torban amada koi lengana piriba adugumba jagani ada khona tajabada de hojibok koi bani chingongda adugumba koi mafam amadi koi Imphal Municipal Corporation gi koi adugumba cremation ground ama semnabi porti legasu haiba jaga du power sapada athing mayam lebde hojibok segol pagam driver pawdi lei akhona laksani wafam di sigumba kana lejidraba aduga polifam Laitam Fumsing, the Makta, Quina, Simba, I am Sigi the Mutapidi, Mahumsidi, Ye, what to give Dick Noitaba, Aduga, Sankum Lambi, how late Haitare, and some Pum Latam Simba Wakanda, who Kanagum Polo in Bomatamda, Imphal Bazar Community Cremation Ground, see
मागी गेट से फावरगा चंगना होनबदा परमिशन लौबदा अदुकी मथिक नुंगाइतबा खुदोंचादबा मयाम मायोकनबा हाइतारे अदुना बाजार कम्युनिटी गिना असुक निंथिना सेम सारगा हारिबा जगासी फावरगा अखोइना पोलोइफम लेतबसिंग अदुगा मसक ममिंग खंगदबा अखोइ असिबा हक्सांगसिंग पोलोइफम सि अदुकी मथिक मोमरिन तादना ngasi फावबा अखोइ मरि लेनबसिंग यंगसिमपिदना लेरि अदुगा लोइना अखोइ लाक्सनि वफमदि हारिबा पोलोइफम असि चंगनबा फावरनो होनबदा बाजार कम्युनिटी सिंगी अयाबा लौबसिदा अदुकी मथिक अखोइ मतम गाइबा अदगी अखोइ हेक चलगा घाक खुदक्ता दुम हाइनबा याबगी खुदुंचाबसु लेतबगी अदुम खुदुंचादबसु बायौनि हाइतारे अदुना हिरमसिदा अखोइ मरि लेनबसिंगना असुक सांगला मतमसि सियुम फियमसिदा अखोइ मियोइबगी अरोइबा अखोइ इकाइ खुमनब उटबगी लास्ट राइट सि सियुम फियमसि तौबसिदि अखोइ येंबदा यामना नुंगाइतबा अमा ओइरि हाइना अखोइ पेनद वाफम कया माइकै कयादगी थमनरगली मरम अदुना अखोइ सियुमबा पेनदबा मयामसि कोननुमता मरि लेनबसिना अखोइ हाइबा जगा सिसु बाजार कम्युनिटी क्रिमिनेशन ग्राउंड सी लेसिसु अखोइ दाक सितादा लेबा अदु पता लेदि नते हाइ अदुबु हाइबा मफमसि गेट सि अखोइ आईएमसी न दोखोन तौदबना मरम कांदा मसिगी गेट सि फाउनबा अयाबसे याहनबा नत्रगा अथु मतमदा मसिगी सोलुशन प्रोग्नबा मरि लेनबसिना यंगसिनबा तंगाइ फद्री वीडियो जर्नलिस्ट तोमगलोना पाउदमजिबा इंद्र ISTV न्यूज़ इम्फाल Employees amadi pensioners singi pending government na loshindana namsinduna thambagi mayokta Manipur Government Services Federation MGSF ki makhada government employees singna pen down strike ki khongjang samsin khre education amasung essential servicing konsindana samsin khiba khongjang adubu Manipur government ki makhada laiba noisang singda employees singna khongjang sagot khe Sangsin kiba khongjang aduga mari lainana Manipur Government Services Federation MGSF ki secretary S Pravin Kumar Maitaina Manipur government ki employee amasung pensioner singi issue kaya ama hauzik phawba paisilaga thabiri masida Manipur Government Services Federation MGSF na government ta khana minabagi mafam PBU haina tha mari mangaro masi cherol pisilaga kayarak haijaraga lakpane adubu government na di tabi bagi mahutta positive oiba response ama tapirat palaite khanadraga di government na kadai phawba piba gamgani aduga employees singna kadai phawba handokpa yabage haiba khanaraga poram ama yatminna bachangani leibaga sigi scenario sida pandam ama fangnaba honabada atopa sector da akaiba Manipur Government Services Federation MGSF na piba pamde maduna employees singna October 13 dagi numit mari black best ted ke Maduda government na response pirakte madudagi nongmagi oiba pen down strike asi changsin bani masi phawba tadrabadi sis work strike phawba tungda changsilakpa yai haike Economic crisis, financial crisis leragadi we have to talk on the table. We should be convinced by the government. Tasengbadi present scenario lebak miyam gi wariba post covid ki COVID effect over the people as community ware and then unwanted scenarios from ethnic crisis simyam singsna khoisi already suffered over bana khoisu undemocratic agitation di changjan indabani adumaktana bo khoi black badge wearing hobani aduga indefinite strike how the single day terse government we would like to draw their attention adu khaki damaktani asibaw if the government remains silent oragadi akhagi federation gi unit district atai delivery unit as well as headquarter the leriba akhagi Executive Council na matamni na karam makal ki agitation sangsal lagi sit in protest or kadra even hunger strike la kadra indefinite strike la kadra hai bududi matamni na government ki attitude ya kanda khileba myam khana media gi through khangan jarakani Imphal Guwahati amadi Imphal Kolkata flight masing hantaba amadi mamal tangkatpa asina maram oiraga state asigi miyamda khudungchadaba kaya mauna hale Union Civil Aviation Minister K.R. Naidu na athubadam yeng changbiu haina Manipur gi Governor A.K. Bhalana aiba cherol thakre Governor gi cherol adu da state asida railway connectivity yamna leitaba tangai phadana chathok chashin tauba matamda nongthaki lambi da chataba yadaba amadi tongan ba tangai phadaba athu arak lakpa sing chatnabagi amatangai raba pambai oiriba asi haukiba matam kharagi mamangdagi nongmoda flight manga leramba adu ngasidi ani da hantakre masina maram oiraga miyamna puba thangba waba mawongda flight ki mamal hengat kiba asi miyeng changbiduna athubada flight masing hengat hanbiu amadi mamal ka hena tangliba asi hanthana ba khut thingjinbiu haiba wafam governor gi chithi aduda yauri Kangbupi district ki New Kaitel Manbi police station gi manungchan ba loibol amasung charoi Pandong ba part 1 gi umangi area da ngarang security force singna thiba humba gi thabak chathabada kuchu khulai kya marum phagat le
Fagalaba Kulai Singh Aduda 12 bore rifle ani .22 rifle ama country made pumpy launcher ama .22 gi marukun amasung radio set amani hairi. Lambi sembi dabagi mayokta matam kaktaba wangu kumbi lambi thingba kumbi lamlongda ngasidagi chathaba hokre matam kuina sembi dana leraklaba kumbi dagi wangu fawbagi lambi mapung oina kumbi esigi manungda leiriba lambi sing ayamba phiwam soksilakpadagi chathok chasinda awaba kaya mayoknarakpa amadi misi mina fawba yorokpadagi kumbi lamlongda nimit kharanigi mamangda pangthokiba pawmisinga unaba amada lambi adugi miyamna November 3 fawbagi manungda lambi asi koilas thanaba khongthang paikhatpa hodrabadi thingjillagani haikhiba matung ina ngasidagi lambi asi matam kaktana thingbai khongjang haukibani lambi thinggiba sina kumbi amadi wangudagi passenger service tawba gari amata chena khide ana ayek lining laishol low yeiba school college satpa natana lanai gari fawba chana hankhide ngasi lambi thingba aduda saruk yakibi wahengbam anita kobi amana kumbi dagi wangu fawbagi yamna maru oiba lambi asi chahi taragi mayada sembidana leirakpa amadi marilaina ba kayana semgani haina thengkhang kaya rakta nungchak tharaga amadi leibak chaithoklaga tokiba kaya asina amuka hena miyamda khudong chahandaba asina kumbi miyamna thajaba walakpadagi thabak oina pangthokpa udriba fawbadi ngasidagi matam kaktaba lambi thingbai khongjang ngasi haubani haike Koi presta koi smai tau dana lambi si sem jakati koi matang kaktana ban tau jakani hana koi media da koi lokthok sakre adugi mari leina ba singna ngasi phawbada lambi si yengbiraktre sembiraktre maram aduna koi ngasi praja miyam ji makhata na koi sidagi di banji makhata na koi satha jagani kumbi kendra gi praja gi mahut silaga koi gi kumbi kendra gi leidiba koi gi MLA gi site gi moina leiba kai kai chasindana khochindana adagi nung khara thajindana khochindana torma mayam yaugre adubo ngasi phawbada maduna awaba hena praja da awaba ohele adugi matungina khoi se praja miyam je haujikti akhoi gi MLA gi site gi orasu amagi site gi orasu lambi se semdi phawba khoi matang kaktana akanba khongjang changsilagani haina akhoi punna amatoin media gi thongda haijari Preventive of Substance Abuse Haibasida Mahiroi Singi Oiba Nomagi Awareness Program Mangase Murangda Leiba Advanced Intermediate College the Pangtokre Association on Development for Integrated Communities Manipur Adikom Amade Advanced Intermediate College Moirang Anina Kusham Naduna Pangtokiba Awareness Program Aduda Moirang Esigi MLA Thongam Santina Chief Guest DC Vishnu Purpuza Elangwamna Guest of Honor Amade Advanced Intermediate College ke Principal in Charge M Dabalina Functional President Oina Sarukya K MLA Thongam Santi Singna Edikom na ngasi school college singda asikumba awareness program silakpa asi thenglabasu thengna yamna afaba khongthangni hairaduna haugalakliba chahi 32 dagi 33 fawbagi manungda leiba na sing maru oina mairoi kaya haujik drug amadi atai mai ka chinjak sijinarpa asi leptana asumak chatharabadi generation gap leraktuna manipur hairiba khunai asigi mirol kharadi soidana missing hantaraklagani Masiga choba maram ama ohelakpa yai maram masina haugalakliba naha singna awareness asigi kanaba lowba mathau tai haike school college singda piriba awareness asida mairoi singi mama mapa oiba singsu saruk yahalabadi piriba awareness asigi kanaba hena phangba ngongani haibagi thajaba lai haike adu loina masigi awareness piriga nui wakanse tonga la salaninde yam phadana wakanse mamutana kanido haise kalendinge akhoi generation ati ab lu matam wakhan dungai ke waiso ko bete gi nungai ke waiso awa ko do ne yu thapa dachaba ani football khole bai di pakha ka bai so yu thapa dachaba ani wakhan duni ani khato ko matam adu da pragati ko generation chu bola kani akhoi kunai so ne khata kani Manipur Startup 2.0 gi makhada Chief Minister's Entrepreneurship Support Scheme gi makhada khangalaba beneficiary humdra manga gi nimit taruk ni chathagadaba Entrepreneurship Development Program haudokre Planning Department ki miyang makhada Manipur Technology Innovation Hub na sinduna Manipur ki dalaiba MTI gi Conference Hall da pangthoki ba ngasi gi thoramadu Planning Department ki Director Dr. R.K. Radishna Joint Director R.K. Tomishna amadi Research Officer Is Homendro na chingbana tharomapusing oina saruk yake Director Dr. R.K. Radishna na haikibada saruk yakiba beneficiary singna nimit tarukni chathagadoriba training program asi khangna chapi ho
ngasi khanghaubana hayengi makha taba training singda araiba oigadoribani training yaugadoribasing asi stage kaya landuna laklaba matungda khallaba ngaktani profit phangnaba thabak tawbada isa iromdom lepsaba ngamdriba fawbadi checkshinna honabiu tawgadoriba thabak singasida bank loan ama yauri haibasi kawbiganu amadi entrepreneurship singna puthokliba polam sing asisu market ta matau karamna yolangadage yauhangadage haibasisu munna khangbiba mathau tai haike aina karbaram to ke haisi aisi tumninga gi natra profit to kakine ubaine aidu one family one livelihood ai je ai yum to the me ma je livelihood ki adu phangninga gi hisab dunia to ai di profit ne bai to mi aidu profit to yaudre ge financial risks to financial risks adi bank pacha to li gai ai ji idom le sabang amtri gai ai ji adum mikha pol lai ra bani dana ado business am to matam da isa gi self reliance no yaw ko ga nai isa se han thajabiyo ai to doi po self trust to isa se thaja lai draga ai gi tim du da bu thaja bhayo ya ado gum bagi dream do asum bo oisanu ado ga pukchen seng na hona biu pukchen seng bam yaw to dia tam haji pawgi marathana aten brand to luxury Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial kwa kathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gina December 1st week tagi class hausare kani chahi kuding ki position holder kaya puthokliba coaching center asida ben amadi hostel ki kudong chapasu nubi kani Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup matungna mayamu taram nokchari makata ba pauda Homeland Group ki unit ama oiriba Homeland Security na Sathok Chashin amadi khudong thiba tarakpada mateng loba yaba phone number sing yauba Jet Fall Guidebook Homeland Jet Guide ngasi Palace Compound gi angom colony da leiba Castle Hostel da phongkhre Thoranga mari lainana Homeland Security ki Director RK Bablu na phongdok khibada Homeland Security na miyang gi section thorang da angamba mateng pangduna lakle ngasi phongliba Homeland Jet Guide asida lam koiba lakpa amadi lamdama siki miyamna hospital hotel cab service emergency contact helpline number na chingba sing yaugani phone number sing khak natana QR code sing da scan tobada Google Map ki address sing su thakani guide asina travel guide oiba khak natana hospitality safety amadi atei service singi punna mayam da kana ba pina ba hotna bani guide asi school college university maru oina transport hub sing hotel tourism center singi khuthang da miyam da phangalagani haike masisina aikoina Homeland Security na khanjaba mission amaka kogi mayam je better connect better inform ka ado better aware oibnaba amadi kogi any number ma emergency number ma thirak matamda kogi Google da tawna da bida kogi any pocket friendly oiba si pocket ta hapagal chatpe yare anyone ama itana pairaga thamba matamda anaba oiraga da posak amakakni ena ina haijake masigi kogi leriba sigi jet fall kanu se Homeland Guide jet fall kanu se koina every mafam khudi makta school college adudagi transportation gi mafam da airport eri sida koina thamnabagi plan tawjari aduga mafam khudi makta distribute tawga Manipur gi leriba praja singtina masigi kana base phangnagi bangta koina distribution tawge na ju koina kanjari hotel da wero koisi dabak thamge khalli mafam khudi makta koisi yamna kana raga duba posa amakhakni na aina haijake
Non-communicable disease cell amadi district health society Bisnupurna Khoijuman Tobul High School da hangliba Palem Panthau Sanglen all as home da International Day of Older Person gi thoram pangthokre thoram adu health camp pangthopaga loinana home adu leiriba khangalaba health singda blanket piduna pangthokhe thoram adu Chief Medical Officer Bisnupur Dr. L. Raichandra NCD Cell Bisnupur gi Nodal Officer Dr. S. Resma all as home Bisnupur gi President Thiam Yaima amadi Senior Citizen for Society Bisnupur gi President Thiam Ibo Bisakna thoram pusing oina sarukya ke Dr. L. Raichandra na ngasi pangthokliba kem asi makhatana pangthokna honagani ahalamal sing Dr. ga toina tanaduna narkadaba leina kayadagi ngakthok hausi haike Tungda homas da leiriba ahal singda ningtham khudol oina blanket amam pibaga loinana diabetes blood sugar test BP amadi hypertension na chingba test tawbaga loinana mathau taba hidak sing su lemna pike Sagolbal Kendra gi MLA RK Imona Kwakatel Siam Lekai da Saba Maiba Maibi Loisang Changlen Ngarang Sanga Kre Taromasi da Ward number 7 gi Corporator RK Jiten Sagolbal Mandal gi President Dr. Aisruhikanta Sharma Lai Committee gi President Daishrong Khogen amasung Imphal College ki Assistant Professor Loitong Bam Doren Susarukya ke Taromadu da MLA na chahi khara asida state asida charang naba ama leibadagi sakhat aurang Saukatarangi tabak sing da kudung sadaba kaya mayugnak adubu maru oiba tabak sing di adumag paikatuna lake. Loisanga sigi maningi pukrigi returning wall lupa lak tara mari rom changna paikat pahori haike. Every locality da akoi tuti pipe samdi anova mapam kudingi hai ba ina lejeri base si usi lepi ko koi jaga si maning mamang je loina ma ising pipe anova samki loina na uti laiba jingkai singi ising se samgi matung dadi Isingi awal sih sabol bandat hingga deh ada ayi wakanda habak si lep tu nak cahih mari mengasih tahu 1967 da Manipur State Territorial Assembly gi nominated member oirambaga loinana nupi amasung angang singi yai fana ba thabak tawrambi aribam bimola layengbam khunau lekai da leiba masagi mayum da leikhidre masagi chahi marfunipan sukre aribam bimola 1937 gi February 10 da layengbam lekai da poke 1937 da Guwahati University dagi graduate lotion ke Wardha da Rashtra Bhasha COVID lotion ke Manipur Mahila Kalyan Samiti ki founder secretary oi ke Manipur State Social Welfare Board Manipur State Council of Women Education Women and Children Development ki chairman oiram ke Manipur State Kala Academy ki executive member oiram baga loinana Manipur Women's Cooperative Bank ki founder chairman oirame Manipur Table Tennis Association ki makhada Thawal District Table Tennis Association na sinduna mamang tha October 18 dagi hauraduna nimit mangani chupna sathagadaba State Open Ranking Table Tennis Tournament 2025 lotion kre District Table Tennis Association Imphal West na gold taruk silver ama bronze mari puna medal taramathoi lawduna overall team champion oike loisinba nimita sanakiba match singda under 19 boys da Imphal East ki KSI Nelson na Kaksingi Purnachandra Yangkhombu set mari anida thoiduna goal lawkre women singles da Imphal West ki Ankita Sanjenbamna Thobal gi Ice Sinarita bu set mari amada maitiba piduna goal lawke men single da Imphal West ki and Colmel na Imphal West ki K Rohitpu set mari shinoda thoiduna goal lawke Tournament asida Imphal West na gold taruk silver amadi bronze mari punna medal tramathoi lawduna overall team champion Thobal na gold ahum silver mapan bronze tara punna medal kunithoi lawduna second position amadi Imphal East na gold ahum silver ama bronze mari punna medal nipal lawduna third position take loisan bagi thoram da hanagi CM Okram Ibobi MP ina Manipur Dr. Angom Sabimol Akoizam Khangabo Assembly Constituency ki MLA Okram Surja Kumar Third IRB ki COS Hemanta Assistant Commissioner Nongthombam Suran amadi Sai Imphal ki retired Assistant Director Konsam Michael na athaiba mitung sing oina saruk yaduna overall team champion amadi atai mana matum sing yan thoke International All Sports and Games Federation Thailand sinduna Thailand gi Pattaya City that leiba Pattaya Sports Complex da November manga dagi nipan ho pangthokadaba Thailand World Youth Games Championship ta jit kundo masana da saruk yarugadaba sanaroi manga official ama ngasi Thailand gi dabak Imphal thadokre Thailand gi dabak Imphal thadokraba chungkham ningthem samom Kennedy Laishram Dines Tom Cruise Laishram Naurem Rani Chanu amadi Indian jit kunedo team gi team coach Dr. Moirangthem Ibom Sabu mai pakna halaknaba Olympiad Padmasri and Kunjarani na Imphal Airport tagilam thake Kunjarani na sanaroi sing amadi coach da mai
पाकना हलकना बयाफा थौजाल पीखे It is hereby informed that great pleasure that following Jeet Kondo players and a coach of Manipur left Imphal today for participation in the World Youth Games 2025 in Jeet Kondo event to be held from 5 to 8 November 2025 at Pattaya Sport Complex, Pattaya City, Thailand. I hope my blessing is always with them and they will click a gold medal for our India. I wish you all the best. Hauji maroi pau amukhana pizare Churachandpur gi Khanpi khulda security force ka khutongna bada United Cookie National Army UKNA ki kadal mari sire hairi Union MOS Home Affairs Bandi Sanjay Kumar na None District ta Paikhali ba lenga ki thabak thoram sing yengsin kre Imphal Guwahati flight kya tongmal yamla bada lupa lising taret tagi helalaroi Guwahati amadi Kolkata ki flight amamam hengat halagani hairi amadi Second Manipur Territorial Assembly ki member oikibi Aribam Bimola Devi ngasi uklai kitre Hoji phabi ko na dia sibna pizza pau matang solution jare miyang tabiri basingwam kahanna khurumjari